Tengnoupal District ki Leithau amadi Moltham Khun anigi marakta thokiba Iraibak Iramdam Manipurgi Ningtam Langi Khongchatta Thawaina Pontha Pikraba Athouba 16 gi Kumwon Thouramga Loinana Ningshing Khubam Maikhum Hangdokkhre Thouram miyoi lising kayana khujing oiduna Pangthokkhre. Athouba 16 Ningshing Thouram lupna sinduna Athouba 16 na yatakhiba Imphal East District ki Andro Khunau Torongthel Kamu Koireng Integrity Park ta Pangthokhiba Thouram aduga mari leinaba warol lup asigi convener Laisram Ningthauna Paumisingda piraduna haikibada haukhiba ing kumza ing lising ani kunhumdoi da thokhiba laibak thiba thodok aduda Iraibak Iramdamgidamakta Thawaina Pontha Pikraba Athouba 16 bu ningsingba oina Athouba 16 Ningshing Thouram amasung Ningshing Khubam Maikhum Hangdokkhre Thouram asi pangthokpani. Thouram asi chahi khudingi lup asina sinduna miyamga loinana pangthoklagani. Loinana miyamgi matenga loinana mafam asi henna fazaba mafam ama semgatningbagi apamba su lei haiki. Mahakna makha tana haikibada Khubam asi semgatpada amadi Thouram asibu pangthokpada wakhalgi Pangalgi potki amadi sengi mateng pangbirakhiba amadi ngasigi Thouram asida miyoi lising kayana saruk yaba laktuna Athouba singi Khubamda leishu katkiba khudingmak pusu lup asina thagatpa phongdokchari haiba wafam thamki. Thouram asi haukiba sahi 2023 ki December ki phoda lekhidaba Athouba 16 gi Kumwon Thouram Maikhum Hangbagi Thouram ni lamdamdagi lakpiriba mara paibi club naharon singbu Athouba 16 gi sing Thouram lupna hanna thagatpa likai kumaba utsari loinana tangdu leita daraba ngasigi Manipur gi waraba tada sida mayamna apunbagi wakhalon andagi santi gi wakhalon da punna chapnasi haibagi santi gi paujien ga loinana ngasigi Athouba 16 gi Maikhum Hangbagi Thouram asi andogi torongtheng kumkureng da kangthok chabani miyam puna mangna lapagidamukta Athouba 16 gi committee gi lumna hanna kai kumnaba utsari amasung kuk nonjari makha tarakpada ngasi Maikhum Hangdokkhre Thouram si mayamgi mamangda koina Maikhum hangdokchari adubu koina yam achouba Manipur gi warimu oinabidamakta Athouba 16 gi committee na honajabadagi Manipur miyamna mateng pangpirakpasingna ngasi sibuk saba ngamjari adubu makha tana mayamgi sohojok phangbiragadi achouba integrity park ama thagatnabagi andam adu Athouba 16 gi Ningshing lupna state na wakhal leijari haina thamjari.